सोमदा गांथोईगी ममादो मयुमदा साउना हल्लए तमागी वाहैदुना महाकपु हंजिन हंजिन इकाइबा पिरई खंदुना मरा लैजदबा पारीबुसु येक्नबा अमगुम खनख्रे गांथोईदो थोंगालदा ममा हलकपा गाइदुना लैरमी ममाना लाकपदो उरबा फावबा महाक गाइदुना लैबा ngamlaktre ममागी माइकै तमना महाकसु चंगसिली ममादो ममाई ngang लाकपदो उरे इमा कै हारागे गांथोई इमाना खलुबु पुंबा तायोनरमी असुक थिने इकाइबा पुंसिदा अमुक्ता फंखिद्रे ममागी वादो ताबदा नुंगाइबा पाउ तमलक्लरोय हाइबदि खंगी अदुबु करी हाइरए हाइबदुदि खंगनिंगलमी लंबीदा वारीदो साबा नुंगाइररोय खंदुना युम यौद्रि फावबा मखोय अनि करी सुंगांगनाद्रे इमुंग मनुंग हेक चंगलकपगा गांथोइना हंगलए इमा दापारी की ममाना कै हाइरइनो नंगबु माकी ममादुदि याम इंग तपे फै हाइखिदाइने इबेमा इमा सोदुमना खलुबनी अखोइना लालुरे ngakpiu haizabada ngakpiba ngamdaba makoisu afaba nate makoina hena akoidagi ahenba pamba mi oirame ima aibu mahaki mamoi ba pamdre hairero natraga atopa malaire hairero nang mahaki wakhal kautho makoigi imungda hana amukta ukidriba nupi ama lehawe tamana aingonda wangang khudingi nupi eduda imau nupi haina kauduna aibu ikaiba kaya pire गांथोईदो ममाना नुपी अमा लेहवे हाइबदो कनानो हाइबा खंगनिंगलमी इमा नुपीदुदि कनानो हाइबा खंग्रो अखोई खुलगी मी मानब्रो नुपीदो अखोई स्वाइदगी मानदे नुपीदो मसक मतौसु यामना फजै तमादा साउनिंगबना अंगांग अदुसो इमाना नुसिबा ngamदे मखोई अनिना वारी सानरिङै गांथोईगी मपादो चंगलए करिनोने नखोई अनिना सानरिबा वारीदोबो ममा मचादो मिकुप अमदी करिसु हाइदना तुमिना लै ममा ngसाइदगी नमाना चाना सानरिबा वारीदो आइसु ताइको नंगबु नमाइदो इकाइद्रो लालुरे खंगलबदी तुमिना लैबा कैदोगे मोय पाबों आइखोइना लानखिबा यावरबसो ngakपियो हाइनदी हाइजरुरेदना मदुदा मखोइना यारक्त्रबनिना करिदि उपाय लै आइखोइना पारीदा फुबिखिबदो आइसु यामना निंगमलक्त्रबनि मीगी मचादो थीना फुग्रब मतुंगदा नंगना लाले हेक हाइबगा हौखिबा पुमनमक कावरसि हाइनदी मतौ करमना हाइरकनी मियोइबा अखोइसे दशा तारकलबदी अचुम्बा करिनो हाइबा खंगलक्तबनी फरे अदुबो हौख्रे मतुंग तारकपददी थबक तौबदा वखल मुना खलगा तौसिको मखा अमुक तारए पारीदो अंगांग ओइरिङैदा अई उबदा की हाइदुना लोटपदो अई निंगसिंगलिने इचम चमजबा महाक्ता नतना मचनुपी अदुसु अइना पोक्तबिनी हाइखिबनी इचिलसिना सोइदना पापुगनी इतै मतमादुसु नोंमुता मिंगोंदा काइरकपा नते अइना इतैमबुसु लुख्राबी हाइदुना पंदुना चैखिबदो हौजिकता अइंगोंदा ओइना चैना फंगले गांथोईगी ममाना मसि पुमनमकसे अखोइना अहेनबा लनथुम पामलुबगिनी थपासो असि यौना पुक्चेल पिक्लमगनी हाइबदी अखोइना खलुदबनी फै हयेंदी आई सोइदना प्रधान की मनाक्ता चतुना वकलुगनी ngami haiduna mi buthina phuramba laikai panduna समाज अमा लै हाइबसे मखोइ खंग्र माले समाज की महिकती समाज असिदा लैबा यारोय बाबा करिसो हाइरुरनो अदुमो हाइरुरगा मखोइना मतेंग पांगलक्लदि फै मतेंग पांगक्त्रदि अखोइदा दशा हेना तागनी ए करिगी पांगलोइदोइनो खुल असिगिदि महाकना ngamlani हाइना लुचिंगबो ओइरिबनि महाकना मयामगी मतेंग पांगबा ngamloidaba ओइरदि प्रधान लेबगी करि काने मोय पाबुंगना फनि खनबदो अदुम तौबिरो मतेंग पांगलक्ले फरे पांगलक्त्रे फरे पाउसे यायादि लौबिगनो थपागी इमुंगदुसु कोनुंगुमना चाउना सादुना खुलाई पाइबा कयाना ngak सेलिबनि मखोइदा मुक्लुबा हाइबसे दशा तारकलोय हाइनिंगाय लेते अदुगी दमक्तदि नखोइना कैसु हेना खंजिलुनु प्रधान मतेंग पांगलक्त्रगदि कोनुंगदा चतुना वाखतकनी गांथोई अमसुंग महाकी ममादो वा मखा ताना खुमलक्त्रे थपा सुपारीना फुरंबगी चैनाकोल खरदि लैरि मसादा फाउरिबा चैना अदुदगी असाउबना हेना सोई हाइबा फाउबा कावी
ꯃꯉꯣꯟꯗ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯄꯥꯔꯤ ꯀꯧꯏ ꯈꯪꯂꯕꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯏ꯫ ꯄꯥꯔꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯃꯟ ꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯪꯁꯨ ꯐꯪꯍꯟꯒꯅꯤ꯫ ꯅꯊ꯭ꯋꯥꯏꯗꯤ ꯂꯧꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯆꯥꯛꯅ ꯋꯥꯅ ꯂꯦꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯛꯅꯔꯒ ꯍꯥꯠꯀꯅꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯄꯣꯠ ꯆꯩ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏ꯫ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯉꯪꯂꯒ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯤꯔꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯣꯏꯄꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯁꯥꯎꯕꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯄꯥ, ꯀꯔꯤꯒꯤ ꯑꯄꯪꯕ ꯑꯃꯒꯨꯝꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯕ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ 5ꯅꯤ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯤꯕꯁꯦ꯫ ꯃꯈꯣꯏꯁꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯆꯥꯅ ꯄꯥꯝꯕ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯕꯛ ꯄꯥꯏꯈꯠꯂꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯥꯏꯊꯤꯍꯧꯕ ꯌꯥꯏ꯫ ꯏꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯑꯗꯨꯕꯨ ꯀꯤꯔꯤꯕ? ꯃꯍꯥꯛꯀꯨꯝꯕ ꯑꯃ ꯂꯣꯏꯁꯤꯟꯕꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯨꯅꯤ? ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕ ꯆꯠꯀꯅꯤ꯫ ꯍꯥꯏ, ꯅꯪꯅ ꯑꯗꯨꯝꯅ ꯀꯣꯅꯨꯡꯗ ꯐꯤꯡꯅ ꯆꯠꯂꯨꯔꯕꯗꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯒ ꯅꯪꯕꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯒꯅꯤ? ꯏꯄꯥꯁꯨ ꯌꯥꯝ ꯄꯥꯡꯗꯦ꯫ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯃꯤ ꯊꯥꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯕ ꯚꯥꯁꯀꯔꯗ ꯇꯝꯍꯜꯂꯨꯆꯣ꯫ ꯃꯍꯥꯛꯀ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯀꯅꯤ꯫ ꯅꯪꯁꯦ ꯏꯄꯥꯅ ꯄꯣꯛꯄꯅꯤꯅꯦꯍꯦ꯫ ꯅꯪꯒꯤ ꯁꯤꯡꯂꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏ ꯐꯥꯎꯕ ꯏꯄꯥꯅ ꯎꯕ ꯉꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯐꯖꯅ ꯐꯨꯔꯝꯂꯕꯅꯤ꯫ ꯊꯄꯥꯁꯨ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯄꯥ ꯐꯨꯔꯝꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛꯇꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯎꯠꯊꯣꯛꯇꯦ꯫ ꯄꯥꯕꯨꯡ, ꯉꯥꯟꯊꯣꯏꯒꯤ ꯃꯔꯥꯜꯗꯤ ꯊꯣꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯄꯥꯗꯨ ꯐꯨꯔꯝꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯈꯨꯟꯒꯤ ꯄ꯭ꯔꯙꯥꯟ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯗ ꯇꯥꯛꯂꯕꯗꯤ ꯋꯥꯊꯣꯛꯁꯦ ꯍꯦꯟꯅ ꯆꯥꯎꯊꯣꯛꯂꯛꯂꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯗꯗꯤ ꯉꯁꯥꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯋꯥ ꯐꯖꯅ ꯃꯦꯜꯂꯝꯂꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟ ꯂꯥꯛꯂꯁꯨ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯉꯥꯡꯅꯈ꯭ꯔꯣ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯤꯡꯊꯧ ꯂꯥꯛꯂꯕꯁꯨ ꯑꯋꯥꯡ ꯂꯩꯕꯥꯛꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯗ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯕ ꯉꯝꯂꯣꯏ꯫ ꯊꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯂꯛꯂꯕꯅꯤ꯫ ꯐꯔꯦ ꯄꯥ, ꯑꯗꯨꯗꯤ ꯁꯣꯝꯂꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯔꯗꯤ ꯐꯥꯈꯤꯕ ꯃꯈꯣꯏ ꯈꯔꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯑꯩꯁꯨ ꯌꯥꯎꯅ ꯚꯥꯁꯀꯔꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯏꯄꯥꯗꯨ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯋꯥꯡ ꯂꯩꯕꯥꯛꯇ ꯚꯥꯁꯀꯔꯒ ꯎꯅꯕ ꯆꯠꯈꯤ꯫ ꯃꯄꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯄꯥ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯟꯊꯣꯏ, ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯏꯁꯥꯒꯤ ꯑꯅꯥꯕꯁꯤ ꯈꯔ ꯐꯔꯒ ꯑꯩꯅ ꯑꯣꯏꯅ ꯆꯠꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯔꯤ ꯂꯩꯅꯁꯤ ꯍꯥꯏꯔꯨꯒꯅꯤ꯫ ꯑꯩꯁꯨ ꯅꯪꯅ ꯂꯥꯟꯗꯦ ꯈꯪꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯂꯧꯅꯕ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯊꯛꯇ ꯂꯣꯏꯅ ꯊꯥꯒꯠꯀꯅꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯅꯣꯡꯌꯥꯏꯒꯁꯨ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯕꯨꯊꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯛꯅ ꯂꯣꯏꯅꯕ ꯃꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯥꯔꯤ ꯆꯪꯂꯛꯄ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯕꯨꯊꯤꯅ, ꯄꯥꯔꯤ, ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯁꯤꯐꯥꯎ ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯂꯩꯔꯨꯏꯅꯣ? ꯀꯩꯁꯨꯝ ꯆꯠꯇꯦꯗ, ꯁꯨꯝ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯅꯤꯡꯊꯧꯒ ꯅꯪꯒꯁꯦ ꯁꯥꯎꯅꯕ ꯑꯃꯨꯛ ꯁꯥ, ꯅꯨꯡꯁꯤꯅꯕ ꯑꯃꯨꯛ ꯁꯥ, ꯑꯩꯈꯣꯏ ꯚꯥꯞꯀ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ꯫ ꯑꯗꯣ ꯄꯥꯔꯤ, ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ꯫ ꯅꯪꯅ ꯅꯤꯡꯊꯧꯒ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ
ꯑꯆꯧꯕ ꯐꯝ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯗꯤ ꯅꯪꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯏꯗꯅ? ꯐꯝ ꯑꯆꯧꯕ ꯄꯥꯏꯔꯒ ꯀꯩꯗꯧꯔꯨꯅꯤ? ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯁꯦꯡꯅ ꯑꯩꯗꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯁꯥꯟꯇꯤ ꯂꯩꯅ ꯌꯨꯝꯗ ꯍꯜꯂꯒ ꯏꯃꯥꯒ ꯏꯆꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯍꯥꯏꯕꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯑꯕꯨꯊꯤꯗꯨ ꯄꯥꯔꯤ ꯁꯥꯎꯅꯅꯕ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯔꯤ, ꯅꯪꯁꯦ ꯁꯤꯡꯗꯤ ꯁꯤꯡꯉꯤꯍꯦ꯫ ꯑꯩꯈꯣꯏꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨꯅ ꯅꯣꯏꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯅꯪ ꯌꯨꯝꯗ ꯂꯩꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯕꯨꯊꯤ ꯋꯥ ꯉꯥꯡꯕꯗ ꯄꯥꯔꯤꯗ ꯀꯣꯆꯤ ꯈꯣꯠꯂꯒ ꯉꯥꯡꯕ ꯑꯁꯤ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ, ꯃꯃꯥꯡꯉꯩꯗꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯌꯥꯎꯔꯕꯅꯤ꯫ ꯑꯕꯨꯊꯤ, ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯜꯂꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯄꯣꯊꯥꯔꯒꯦ꯫ ꯅꯪꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡꯁꯨ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈꯤ꯫ ꯑꯕꯨꯊꯤꯗꯤ ꯄꯥꯔꯤ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯧꯗ ꯏꯟꯁꯤꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯁꯦꯡꯅ ꯑꯇꯣꯟꯕꯤꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯕꯨꯊꯤꯅ ꯄꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯃꯁꯛ ꯈꯨꯐꯖꯗꯨꯕ? ꯃꯤꯠ ꯅꯥꯇꯣꯟꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯃ ꯋꯥꯠꯂꯤ, ꯐꯖꯗꯦ ꯍꯥꯏꯕꯗꯨꯃ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯂꯣꯏꯅꯕꯤ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯂꯝꯑꯣꯛꯇꯨ ꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯁꯥꯞ ꯑꯃ ꯂꯩꯈꯤꯕꯅ ꯁꯥꯒꯤ ꯁꯛꯐꯝꯗ ꯂꯩꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯃꯤ ꯑꯣꯜꯂꯒ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯊꯤꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯂꯣꯏ꯫ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝꯁꯨ ꯅꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯒ ꯃꯈꯧꯔꯤꯗ ꯁꯤꯔꯤꯕ ꯆꯔꯤꯛ ꯑꯗꯨ ꯃꯈꯨꯠꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯕꯕꯥ, ꯅꯪꯗꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯄꯥꯔꯤꯗꯨ ꯃꯄꯥ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯆꯟꯁꯤꯡꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯦꯞꯂꯒ ꯍꯤꯞꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯈꯧꯔꯤꯗ ꯁꯤꯔꯤꯕ ꯆꯔꯤꯛꯇꯨ ꯎꯔꯛꯏ꯫ ꯆꯔꯤꯛꯇꯨ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞꯇꯨꯗꯤ ꯏꯔꯣꯜꯅꯨꯡꯗ ꯇꯥꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯝꯐꯥ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯄꯤꯔꯝꯕ ꯆꯔꯤꯛ ꯑꯁꯤꯗꯤ ꯑꯩꯅ ꯉꯁꯤꯁꯨ ꯁꯤꯗꯨꯅ ꯂꯩꯔꯤꯌꯦ꯫ ꯁꯣꯝꯗꯁꯨ ꯇꯝꯐꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯀꯥ ꯑꯃꯗ ꯊꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯃꯨꯡꯗ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯃꯐꯝꯁꯤꯗ ꯅꯠꯇꯕ ꯅꯪꯒꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯂꯩꯇꯦꯅꯦ ꯏꯃꯥꯒꯤꯗꯤ ꯌꯨꯝꯁꯤ ꯈꯛꯇꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯁꯤꯕ? ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯁꯥꯟꯅꯕ ꯌꯥꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯏꯆꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯒ ꯅꯛꯅꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯈꯤꯕꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩꯒꯤ ꯊꯔꯣꯕꯤꯒꯤ ꯃꯇꯦꯡꯅ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ꯫ ꯇꯝꯐꯥꯗꯣ ꯊꯔꯣꯕꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯍꯪꯂꯨꯕꯗ ꯍꯤꯡꯆꯥꯕꯤꯅ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯩꯈꯣꯏꯁꯨ ꯊꯔꯣꯕꯤꯒꯤ ꯃꯇꯦꯡꯅ ꯀꯣꯏꯕ ꯆꯠꯁꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯪ ꯑꯃꯨꯛ ꯁꯤꯔꯒꯦ ꯍꯥꯏꯅ ꯆꯣꯡꯊꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯅꯦ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯊꯔꯣꯕꯤꯗꯤ ꯀꯥꯏꯗ ꯊꯝꯒꯦ? ꯉꯁꯥꯏ ꯑꯩꯅ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕꯗ ꯎꯕ ꯐꯪꯗꯦ꯫
Hingchabi aduna wakhalda khali. Karigino mahakna ngasidi wahang mayam ama hanglibase. Ngasai aina mahakki wakhalse khara nungainaba haiduna mapanda puthoklubadagi mahak aibu thadokduna chaninglaba jala. Tamphada amu yengduna hairei. Ichabu wajibaro. Nahan khaidi ichase wa yamna ngangdabani. Ngasidi yamna ngangida. Kari ururabano khangde. Adudi wa amta ngangare tumina dum leirage. Haima. Imana haibada nangna sauriba karigino. Ichagi amingba khonjel se tabada imana nungaiba phauribani. Sakta juda ichaga changdamnaba yaba kanasu leite ko malem sida. Ima hingchabi pothabiro matam se thengjilakle. Hayeng amu nganna hogalaga sasan chenba chatoinina. Hingchabi adudi hoi hairamnaga maikai amada cheptuna tumthakre. Tamphado masada mafam adudagi kari pambai sizinaduna nanthokani khanbada tumba yaramde. Mamaido hingchabina tumliba adomda onsenduna amuk yenglai. Mahakna tumlingai sida thang amana thinbada mahak siba ngamgadra. Sihaudrabadi aigi hingpham lairoi. Siraso aina mafam asidagi chatpa ngamoi. Mahakki tharobi haiba paiba ngamba sado. Yumsigi mafam amada mahakna soidana lotuna thamlamgani. Hayeng mahakna chathokiba matamda aina soidana phangnaba thigani. Phanglabadi mafam asidagi ai soidana chatkinaba tawgani. Mahakso wakhal khanduna leiringai ahingi matamdo yamna thengjilakle. Nongale ayuk anganbada hingchabido haugatuna tamphabu haudoraklami. Ichai bema nangbu tabro haugalone nongale. Imadi sanyaw singse hoidokpa chatpagi thoraklabani. Tamphadi thengna tumkibagi tumsit phadribani. Adu oirabaso wakhalda khalliba mayam aduna tumba phawba mapung phana tumninglamde. Hingchabi aduna haudokliba adu mahak sutai adubo yamna tumningliba saduna makholna koina na khomlai. Ima hingchabi ngasidi ai tumsit phadri. Ngahaktang tumkhiye. Thong adum hangtoga thambiramo. Ihe masigi angang sidi. Ngarang wa khara ngangkhiba aduda masasi wara maleni he. Ningthina tumoko ima thonglukike. Hingchabido thonggi mapanda thokre haiba khangbaga tamphado mahakna sublamba phaijupto jingthaduna kumtharai. Hingchabi aduna chatkraba chatriba khangdoke haiduna phaklangda nakong thamlaga tai. Hingchabi ado thong hangtoklamlaga sangolomda lai. San amasong yaw singdo thadoklaba matungda mahakna hek puba lam henba haiba indaba san phunanaba mahakki chai purakpa kaurami. Aidi kawbu kawini he. Aigi sakti leiba chaidudi aina ka manungda thanamledana. Ase haina mahakki kada chai lawba changlai.